Jiribam da THOKLIBA IRANG ASINA MARAM OIRAGA YUMTHANGNABA CHACHAR district ke JIRIGHAT police station ki jurisdiction MANUNG LEIRIBA LAKHINAGAR MEETEI KHULDA JIRIBAM ki LEINGANGPOKPI Khun ki Khunja Ngasiphaoba Ngasiphaoba Changjapham Louduna Leiri Ramasigi matangda LAKHINAGAR Development Club JIRIGHAT CACHAR ki president binoina hai thasi ki tarukta JIRIBAM da IRANG CACHAR district ke LAKHINAGAR da JIRIBAM ki LEINGANGPOKPI dagi myo Yankhaihumdoina lanjenarakuna leiri Ngasi myoy singa sigi damak Assam lengak amadi Manipur lengak ki maike dagi kadigumba mateng amata pangba leitri adubu Assam da leiba tongan ba CSO singna laktuna mateng panglaki loinana Manipur dagi Federation of Civil Society folks na social gi mateng panglamki Assam lengak na su athu matamda mateng panglakani haibagi thajaba thambi hana sumang na phongdoki Tongan belum NGO mayamna koi damateng pangbirakuna haji koi kemda Jiribam mayam sigi CHANNA thana bagi kusum na Jari haji tuka Jiribam dei site su koi mateng Ngasiphaoba da pangbalai Assam Sarkar su koi lik kemda LEIRIBA mi masing ge koi khagat chagre tuka Ngasiphaoba di mateng pangbirakgi asabudi leijari da hojoti irang thoiba mayam se tanti bubirakuna jumda mohan baya bagi kudong jabado ngan biwana hajaning